ꯁꯛꯇꯤꯀꯜ ꯀꯩꯗꯧꯔꯅꯣ ꯑꯩꯈꯣꯏ ꯀꯩꯗꯧꯔꯅꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯋꯥꯁꯔꯨꯝ ꯆꯪꯕ ꯇꯨꯁꯤꯟꯕꯗ ꯀꯔꯥꯏꯅꯣ ꯑꯩꯈꯣꯏ ꯀꯔꯝꯕꯅ ꯈꯨꯟꯅꯣ ꯀꯩꯅꯣ ꯁꯤ ꯈꯨꯌꯥꯏꯁꯤꯒ ꯁꯤ ꯈꯔ ꯆꯪꯁꯤꯜꯂꯛꯅꯤ ꯎꯗꯦ ꯅꯈꯨꯠꯇꯣ ꯀꯔꯥꯏꯅꯣ ꯁꯤꯔꯣ ꯁ꯭ꯋꯥꯏꯒ ꯑꯗꯒꯤ ꯑꯃꯅ ꯀꯔꯤ ꯑꯃꯅ ꯁ꯭ꯋꯥꯏ ꯀꯣꯟꯁꯤꯟ ꯌꯥꯗ ꯁꯤ ꯈꯨꯕꯤꯁꯤ ꯁꯤꯗ ꯀꯩꯅꯣ ꯀꯣꯟꯁꯤꯟꯕ ꯌꯥꯗ꯭ꯔꯦꯕꯀꯣ ꯅꯪ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕ ꯑꯥꯎ ꯄꯣꯈꯠꯄꯒꯤ ꯈꯔ ꯍꯟꯊꯔꯦ ꯁ꯭ꯋꯥꯏꯁꯦ ꯄꯣꯡꯈꯠꯄꯗꯤ ꯍꯟꯊꯔꯦ ꯑꯗꯨꯒ ꯄꯥꯏꯁꯟꯕꯁꯤ ꯀꯟꯅ ꯄꯥꯏꯁꯟꯕ ꯉꯝꯗꯕ ꯑꯥꯎ ꯄꯥꯏꯁꯟꯕ ꯑꯗꯒꯤ ꯁꯤ ꯈꯨꯕꯤꯁꯤꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯥꯠꯇ ꯁꯨꯃꯥꯏꯅꯒ ꯇꯧꯕ ꯊꯦꯛꯏꯁꯦ ꯁꯤ ꯉꯝꯗꯦꯕ ꯉꯝꯗꯪ ꯄꯥꯏꯔꯛꯈꯤꯅꯨ ꯑꯣ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯦꯛꯏꯁꯦ ꯁꯤ ꯉꯝꯗꯦꯕꯀꯣ ꯉꯥꯛꯈꯣ ꯄꯥꯂꯣꯡ ꯆꯠꯈꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯁꯦꯝꯃꯒ ꯍꯤꯗꯥꯛ ꯑꯃ ꯊꯥꯔꯒ ꯑꯩ ꯁꯤ ꯍꯤꯗꯥꯛꯁꯤꯗꯪ ꯊꯥꯕꯗꯅ ꯑꯗꯨꯝ ꯅꯊꯟꯗ ꯇꯩꯖꯔꯐꯥꯎꯗ ꯑꯗꯨꯝ ꯌꯥꯕ ꯄꯣꯠꯅꯤ ꯑꯩ ꯇꯧꯔꯛꯀꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯑꯅꯥꯕꯁꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯤꯒꯤ ꯇꯧꯔꯦꯔꯒ ꯁꯤ ꯍꯤꯗꯥꯛꯁꯤ ꯌꯥꯜꯂꯕꯅꯤ ꯃꯊꯪ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯥ ꯐꯠ ꯂꯥꯎꯅꯕ ꯇꯩꯕꯒ ꯍꯥꯏꯐꯦꯠꯇꯪ ꯆꯨꯝꯅꯒꯤ ꯍꯤꯗꯥꯛ ꯅꯠꯇꯦꯗ ꯌꯥꯝꯕ ꯅꯠꯇꯦ ꯁꯤ ꯈꯤꯇꯪ ꯈꯪꯅꯤ ꯑꯁꯤꯒꯨꯝꯕ ꯀꯔꯥꯏꯅꯣ ꯅꯪ ꯀꯩꯅꯣꯗꯣ ꯀꯩꯅꯣ ꯑꯦꯛꯁꯔꯦ ꯁꯤꯗꯕꯨꯗꯤ ꯍꯥꯟꯅ ꯅꯪ ꯃꯣꯕꯥꯏꯜꯗ ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯦꯛꯁꯔꯦꯗꯣ ꯑꯥꯎ ꯑꯦꯛꯁꯔꯦꯅꯦ ꯁꯤꯅ ꯈꯨꯅꯤꯡꯗꯧꯁꯦ ꯇꯦꯛꯄ ꯈꯨꯅꯤꯡꯗꯣ ꯑꯣ ꯁꯤꯁꯦ ꯍꯣꯏ ꯑꯣ ꯁꯤ ꯁꯔꯨꯛ ꯀꯥ ꯂꯩꯔꯤꯅꯦ ꯑꯣ ꯌꯥꯔꯦ ꯑꯩ ꯇꯧꯒꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯃꯇꯦꯛꯁꯤꯒ ꯀꯣꯟꯁꯤꯟ ꯌꯥꯗ꯭ꯔꯤꯁꯦ ꯁꯤꯒ ꯀꯔ ꯑꯃ ꯈꯨꯕꯤꯗꯣ ꯁꯤꯒꯤ ꯈꯨꯕꯤꯁꯤꯅ ꯀꯣꯟꯁꯤꯟꯕ ꯌꯥꯗꯕꯀꯣ ꯁ꯭ꯋꯥꯏꯁꯦ ꯅꯥꯕ꯭ꯔꯥ ꯈꯤꯇꯪ ꯀꯣꯟꯁꯤꯟꯕ ꯇꯧꯕꯗ ꯅꯥꯏ ꯈꯤꯇꯪ ꯇꯧꯕ ꯌꯥꯅꯤ ꯑꯩ ꯇꯧꯔꯛꯀꯦ ꯁꯤ ꯍꯤꯗꯥꯛꯁꯦ ꯊꯥꯔꯛꯄꯗ ꯍꯥꯏꯕ ꯅꯪ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯆꯪꯕ ꯇꯥꯔꯦ ꯀꯔꯝ ꯀꯩꯅꯣ ꯑꯃꯨꯛꯀꯁꯨ ꯌꯥꯔꯦ ꯁꯤ ꯌꯣꯜꯂꯦ ꯌꯥꯝ ꯂꯨꯕ ꯍꯤꯗꯥꯛꯅꯤꯅꯦ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯃꯥꯂꯦꯝꯗ ꯐꯪꯕꯗ ꯋꯥꯔꯕ ꯍꯤꯗꯥꯛꯅꯤꯅꯦ ꯑꯩ ꯄꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯗꯤꯀꯣ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯋꯥꯗ ꯅꯠꯇꯦ ꯃꯥꯂꯦꯝ ꯋꯥꯔꯜ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯤꯕꯗ ꯋꯥꯒꯗꯕ ꯍꯤꯗꯥꯛꯅꯦꯕ ꯍꯦꯛ ꯇꯥꯟꯖꯥ ꯁꯨꯡꯐꯪ ꯐꯪꯗꯦꯕ ꯑꯩꯅ ꯂꯣꯏ ꯊꯤꯔꯝꯃꯦ ꯑꯔꯤꯕ ꯍꯤꯗꯥꯛꯅꯦꯕ ꯆꯍꯤ 10ꯒꯤ ꯃꯊꯛꯀꯤ ꯍꯤꯗꯥꯛ ꯈꯨꯌꯥꯏ ꯀꯥꯆꯤꯟ ꯖꯒꯥ ꯑꯗꯨꯝ ꯅꯥꯔꯦ 그래서 서자, 서자 나르자. 아니 아끼 먹도 버거니 아니 또 모두 좀 뭔가 소리 들리고 웅시로는 거지.